अहानबदा मरुइबा पाव मोइनंगा सेयुक सेंट्रल फोर्स की पोस्ट की हेक मनाक्ता लेबा माइते की युमदा बॉम्ब सिजनदुना थुगाइरमने हरि मणिपुर PRC मखा समथानबा कनागुम्बा खरना कना होनरबरा हाइना मियामना कना ngang सेरक्ता हाइरिबा थोकिबा थाउदोदु ngसेयुकी सरना पुंग मंगा मखाइमुक ताबा मतमना बिष्णुपुर डिस्ट्रिक्ट की मनुंग चना लेबा nganu कोलदा थोकिबने हरि NA Live the Hariba Bomb Hakiba CID Ohum Nihana report Tori. Loin in a social media site or Facebook the Korounganba Khuman Tagalapa Posamada Security Force na Miam Ngak Sen Bigani Hai Bigi Tazabasi Hana Sumankre Hauzik Suletri Nashi Amuk Saiton bomb kaptharakle Wisam Sopagi Pautari Mananak Padaleba Muation of Fundung Rapaki Matu in a Hariba Taudos the Mui Aso Upon Yaur have a pause report Tonari Loinana. Saiton asida hazizik miyoy kya ama thomjinduna asauba ira ama tholakpa yabagi mami tari na hairiba yum asi lanjena duna ladiba imung amagi yum na hainasu paus na makhata na phongtugi makhata ba hauzus goiba update ching myam pun ngai minasi Papa Mana Noida gi flat amada South Korea gi maki boyfriend na Manipur gi nupi ama khalam le hari Asibak sang ama phangli khongjom sangai khong khajing karba manakta sibak sang ama phangli thajabe ba pawm ki matung ina ngarang numidang wairam pung ahunga minute manga rom satpa matamda drug overdose satpo iram ngani singnaba masak khangdaba nupa ama khongjom sangai khong khajing convert tadunu lerem thena khibani tadunu leram liba masak maming khangdaba miwedu medical treatment gidam Thobal District Hospital pukhalakpa matamda consultants doctor Sina Purak Lahena declare Tarakibani. Paushin High, Thobal District Hospital, Lairamba, Mobile Forensic Unit na Asibak do examination at the examination at Habamatamda, Kaini Kaukta Ama, Serins Ama Yawn Heroin number 4, Oirangani Singapakara, so plasticky container Masama Yoramatinaki, Loina Masak Maming Kangdava Asibak Sangadugi, yet Tangbakuta, yet Tungi Mamikayamanum Lerambas Tenaki Hedi. Tung the investigations at Tanavagidama Kongzom Police Station the regular UD case registered Tauduna Masaming Kangdava Sibak Sanga to Makata legal formalities Kidamak Zenimski Meral Sanga Tankrianso Paush na Makatari Nicolas Maduro Butram the Nampu the Pakibas in the Malem the Humsbu World War talk Pahau Hen Lobiari Lusimba Singna Nicolas Tatuknava Akan pressure Pinakri US ki Padu Oikrava Venezuela ki President Nicolas Maduro bus driver oina horakiba misamani US ki phadu oikraba Venezuela ki President Nicolas Maduro bus driver oina horakiba misamani maki political career tram gi makhuta loiraba yahiri reporters ki matu ina Venezuela ki President Nicolas Maduro kumze English ngamaga samapan ko humfugani thoida sinmi amegi imung poki maki apok lebas gi trade union gi leader amani English ngamaga samapan ga maudra gi matamte Nicolas Maduro bus driver am oina thabak torongki matam madu da haibedi English ngamaga samapan ga maudra ga ni thoida Venezuela gi laingak thugaina lebas gi military officer Hayugo Chavez na honaki military officer Hayugo Chavez jail gi thadorokpa matamda Nicolas Maduro's bus driver oina oiba tokiba matamni Nicolas Maduro military officer Hayugo Chavez ki wakhalon bu pamjaba misa ama oiduna sapongraki madugi matungna kumja English ngamaga samapan ga maudraga nipanda Venezuela gi politics ta khungda barki sahi adumaktada military officer Hayugo Chavez Venezuela gi president oiraki Matamadu Nicolas pu MLA oirakibaga loinana laiba asigi National
Assembly President oiraki madugi matungna mak Foreign Minister amadi Vice President phawba mu oiba ngamlaki military officer Hoyugo Chavez na President amu oina Venezuela da hai humduna palingi matamda Nicolas Maduro leba asigi khwaidiki maming leiba amadi power leiba misa amu oiba ngamki matam madura mahana leiba asid marang kaina phangliba thaudagi lakpa senpham singna International Alliance ama sema ngamnabigidama Malem gi leibak kya satuna lusingba sing unaki maki thabak tawbagi mawong pelaba military officer degi president oirakraba Hugo Chavez na Nicolas Maduro bu leiba asigi president oire hena lakthokibani Venezuela gi president Nicolas Maduro bu Donald Trump na nampu da phakibasina maram oiraga malem da ahum subu world war thokpa hawre hena lawbi yara hena Russia gi philosopher Alexander Dogin na phongdokri Trump na thupa matamda Venezuela gi president Nicolas Maduro bu thatorakadabani haina malem gi lusing na akan mong na pressure pinarakre Russia gi philosopher Alexander Dogin na makata na phongdokhibada malem da house international law haiba amata leitre hairen su paus da pali amaram na Nicolas Maduro phadringai mamang na America gi president Donald Trump na surrender tawnaba tanjapiki Venezuela gi president Nicolas Maduro phadringai mamang America gi president Donald Trump na surrender tawnaba tanja piki dubu surrender taw haibi yadabadagi mak namduna phanaba America na honarakibani mak phanawi damak tha manga rom changna Venezuela gi president house gi model ama saduna Delta unit na akanaba planning amaga loinana training shoot okay hari sai humfugo humdoirom suraba Nicole Maduro amati maki nupi Celia Forest na kada tumlingai manung da America gi Special Force Delta Unit ki army sing sanglak tuna phadna pukhibani iramasi gi matang na America gi Vice President JD Vance na phungdokhibada drug case ta sauna senari habi gi khudam sangdam kyale maram maduna mangjong na Nicolas Maduro da offer kya phi gi lekrabani adubu mahakna Trump gi wafam lumna lawdaba maram na Nicolas pu phana ba thorong lakpani han phungdorakli Amritsar gi luhongpham amada Punjab AAP Sarpanch makok nungmai na kaplamli Punjab ki lengak pari ba Aam Admi Party AAP digi Sarpanch ama Amritsar da leiba Marigold Resort luhongpham hall amada makok nungmai na kaptu na hatkri mari mata amagi luhongba ma yauna bigi damag lakhiba Janel Singhada masa khangdaba miyoi singna makok nungmai na kaphi hospital pukhatuna lekat naringai da mak shikre wathu odu makoina thigali haina police na phungdokre Aikoina mapam adu yengsin kre amasum oithokpi yaba maikai punamakdagi investigation sa thabokre haina Amritsar gi deputy commissioner of police Jagajit Walian haiki investigation sa tharakhiba adugi ahanmada luhongpham hol amagi premises manungde attacker khara mahakpu hatnaba sangkhi amasum mangona nungmaina kapkhi habisi aikoi khangle haina mapam adu lakhiba officer adun haiki Koki na sandogli ba aran ba wafam sing yengsina na ba PM na taksinkri Sin Cookie Group Cookie Alliance for Nampi Awakening Movement kanam na tuan ba foreign laibak sing amadi United Nation gi body sing yumpham yaw da bo wafam kya sandok tuna laiba su buming se thina ba honarak pa sigi matangda yengsin bio haina Maite Heritage Welfare Foundation laiba sigi Prime Minister ayib sirol pi duna taksinkri Foundation of Prime Minister Narendra Modi da pishin ki bachi rola du leba sigi Union Home Minister Amit Shah da su copy tawri siola dun hai Manipur gi sing gi mafam sing da mari lena ba environment ki clearance suyaw dana madi mari lena ba sing gi aya ba suyaw dana kanglon kaina lambi sem yaroi haina National Green Tribunal NGT na thinki ba thaudo adubu kanam na Aran ba wafam kya sandok tuna leba sibo atopa leba sing lan ohana bonari Sin Koki militant anigi maming lauduna German Tiger Road haina lopom thokpa authority gi ayaba ngaklo lauduna kanglon kaina Koki singna lambi semna bo honarakibani haina palladuna lambi asi Sin Koki zo militant amadi armed group singi drug trafficking amadi kanglon kaina kusuk khulai puthuna samlakpani haina wafam tamki Kana mamadi Sin Koki zo group ki atopa group singna leba sibo atopa leba sing amadi international organization singda lan ohana bo honaba simak yamna lebak thibani oiri ba phiba masigi matang na lokat pham thokpa khongthang longkhat piu haibo wapam susti role du taksin khi Ministry of Home Affairs amadi atopa madi lenaba ministry singda pauktak pi dun hiramasigi matang da policy amadi security review pangthokna ba khongthang lakhatlo haibo wapam phongtokla dun sirol sinahai Sin Koki zo militant sing India lenga ka suspension of operation sukhuyak pinari ba si re-examine tawbiu housing laiba national security amadi ground laiba phibam sing singning thina yengs
yeksinbiu Manipur crisis ki matangna Manipur da leribi yellow fruit sing kannaba logi ba warosin purakpa haiba thabak sing pekhat piu haina paladuna Manipur amadi India gi territorial integrity ngaknaba thabak sing lokhat piu haiba wafam siolosina taksinki siolosin hai kanamna atopa lepak sing amadi international organization sing da phongdok li wafam sing asimak yumpham suyaw yaw do wafam sing ni judicial gi weba warep su institutional violence collective punishment oina uhanaba khongthang sing lokhali amadi aran ba yumpham yaw do wafam sing phongdok tuna atopa lebak sing na miyeng sanglaknaba wafam yawri bu wafam thamna duna makoina sangchili bu khongthang asina leba asig internal judicial process ta sound sing na bo rakadabani sin ko ki militant sing asi foreign elements sing samna duna thabak tawi haiba wafam phongdok aduna siro duna hai Zaumi revolutionary army ZRA gi president Thanglian Palguitis India ka yumlo nari balabak Myanmar gi hanagi MP ni ma ki militant group as India lenga ka huji suspension of operation su khuyek pinabada yawri hai oidiba phibam asimak adumak sai na ba wafam amati oidibani koki singi oiba tokhai ba laibak nation ama sem na bigi wafam phong na adumak laukthok tuna leidi haina palladuna koki land Zauland natragana Zaugam haina ming thonduna Manipur amadi Republic of India gi sovereignty the sound sing naribani Manipur kumza English singani ga kungo homdai gi me ahum digi hoduna tholakhiba hingsa yaw irang asibu hana ningthina plan toraba matuna yelhomi oiriba maitei furupta atamnana sin koki zau group amadi makhoi gi khulai paiba militant sing attack sa tharakhibani haba wapam sa maitei heritage welfare foundation lebas gi prime minister pisin kiba siolo du phongtokli